Kautruk Kadangban amasung Senjam Churangda Kuki Singna Thadakhiba drone bomb nipu adu Sabada Sijinnba Machaksing Delhi amadi Haryana gi miyoi anidagi Loukhibani haiba khangma ngamle haina NIA gi report amana khanghalakli Haukiba mamang chahi gi September gi tang amada Kuki Singna yamna akanba mongda drone bomb nipu muk thadaduna Kautruk Kadangban amasung Senjam Churangda nongthaktagi attack togduna landarakhibani hariba attack aduda ngangbom surbala kaubi chahi 38 shurabi mau ama Loukhibani loyana pik lebi macha nupi chahi taruk khakta ngairibi angang nupi macha amasu asok apan nangan khibani madagi matungda September kunda thogdok asigi matangda NIA na case ama register togduna ngasi fawba investigation chathaduna lakhibani hariba case adugi investigation gi matung ina thogdok aduda Kuki Singna Sijinnba drone bomb nipu adu Sabada changba Machaksing pumba modbum gamngai village tagi Khaigaulen Kitchen Allies David Kauba amana Delhi Ramesh Nagar dagi Mayaska Sarma amadi Haryana gi Rohtak tagi Bikram Chaudhuri hariba miyoi ani asidagi Leibani amadi makoina supply tawrakpani haiba khangba ngamle hairi Hauzik NIA na thogdok asigi matangda makha taba investigation ju chathari su hairi